ꯍꯥꯏꯈꯤꯕꯗꯣ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯋꯥꯡꯊꯣꯏꯕ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯩꯅꯗꯕ ꯄꯣꯛꯏ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯀꯥꯞꯁꯟꯅꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯔꯅꯦꯅ ꯇꯧꯔꯤꯕ ꯅꯨꯄꯤ ꯅꯣꯏꯒꯤ ꯅꯇꯧ ꯇꯨꯀꯠꯆꯩ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯒꯥꯔꯤ ꯊꯧꯔꯤ꯫ ꯌꯨꯝ ꯌꯧꯔꯦ ꯒꯥꯔꯤꯗꯣ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡ ꯆꯪꯉꯛꯏ꯫ ꯊꯣꯏꯕ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ꯫ ꯋꯥꯡꯊꯣꯏꯕ ꯈꯨꯝꯂꯝꯗꯕꯤ ꯆꯪꯈ꯭ꯔꯦ ꯃꯃꯥꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯛꯇꯦ꯫ ꯁꯥꯔ ꯀꯔꯤ ꯁꯦꯝꯖꯔꯛꯎꯒꯦ? ꯋꯥꯡꯊꯣꯏꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ ꯅꯦꯅꯦ ꯀꯔꯝ ꯀꯥꯟꯗ ꯌꯧꯕꯤꯔꯛꯀꯦ? ꯀꯨꯏꯔꯦ ꯉꯁꯥꯏ ꯁꯥꯔꯅ ꯊꯣꯛꯈꯤꯕꯗꯣ ꯑꯩꯈꯣꯏ ꯎꯖꯍꯧꯋꯤ꯫ ꯑꯣ ꯅꯦꯅꯦ ꯍꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯈꯪꯕꯤꯔꯕ꯭ꯔꯥ? ꯈꯪꯉꯤ ꯏꯆꯦꯝꯃꯅ ꯂꯣꯏꯅ ꯍꯥꯏꯔꯔꯦ꯫ ꯑꯗꯣ ꯅꯦꯅꯦ ꯁꯥꯔ ꯀꯧꯕꯤꯒꯅꯨ꯫ ꯅꯦꯅꯦ ꯍꯣꯏꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯕꯤꯌꯨ꯫ ꯏꯃꯥꯅꯁꯨ ꯊꯣꯏꯕ ꯀꯧꯏ, ꯅꯦꯅꯦꯅꯁꯨ ꯊꯣꯏꯕ ꯑꯗꯨꯝ ꯀꯧꯕꯤꯌꯨ꯫ ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯅꯨꯡꯁꯤꯗ ꯏꯆꯥꯒꯤ ꯋꯥꯁꯤꯗꯤ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯂꯛꯏ꯫ ꯀꯣꯐꯤ ꯑꯝꯇ ꯁꯦꯝꯕꯤꯌꯨ꯫ ꯑꯗꯣ ꯅꯦꯅꯦ ꯏꯃꯥꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯩꯅꯁꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯗꯦ꯫ ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯏꯃꯥꯕꯨ ꯑꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯍꯣꯏꯗ ꯍꯣꯏꯗ ꯑꯩꯈꯣꯏ ꯇꯧꯖꯒꯦ꯫ ꯑꯗꯨꯒꯤꯗꯤ ꯅꯦꯅꯦ ꯍꯣꯏ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤ ꯀꯣꯐꯤ ꯄꯨꯔꯛꯂꯒꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯃꯥꯁꯨ ꯕꯦꯜꯀꯅꯤꯗ ꯊꯣꯔꯛꯏ꯫ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯕꯦꯝꯃꯁꯨ ꯀꯣꯐꯤ ꯄꯨꯗꯨꯅ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯟ ꯋꯪ ꯋꯪ ꯀꯥꯔꯕ ꯀꯣꯐꯤꯗꯨ ꯄꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨ ꯌꯦꯡꯗꯨꯅ ꯀꯣꯐꯤꯗꯨ ꯑꯃꯨꯛ ꯇꯞꯅ ꯆꯤꯡꯏ꯫ ꯗꯗꯥ ꯑꯁꯤꯒꯤ ꯃꯅꯥ ꯄꯣꯡꯕ ꯂꯩꯁꯦ ꯑꯁꯤꯒꯤ ꯃꯄꯥꯗ ꯅꯝꯕꯤꯌꯣ ꯐꯣꯇꯣꯁꯦ꯫ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯅꯪꯅ ꯄꯥꯝꯕ ꯐꯣꯇꯣꯁꯦ ꯄꯥꯝꯃꯤꯗꯀꯣ꯫ ꯅꯨꯄꯤꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯑꯝꯇ ꯀꯥꯞꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯁꯨꯛꯇꯣꯛꯀꯅꯨ ꯑꯗꯨꯛ ꯅꯨꯡꯁꯤꯈ꯭ꯔꯤꯕ ꯁꯛꯇꯨꯗ ꯄꯛꯆꯗꯦ꯫ ꯅꯨꯄꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ ꯋꯥꯡꯊꯣꯏꯕꯒꯤ ꯃꯈꯨꯠꯇ ꯀꯣꯟꯖꯔꯒ ꯑꯅꯤꯗꯨ ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯉꯥꯛ ꯋꯥꯈꯜ ꯑꯃꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯨꯠꯇꯣ ꯑꯁꯥꯕ ꯀꯣꯐꯤꯗꯨꯗ ꯐꯠ ꯂꯨꯞꯁꯤꯟꯕꯗꯣ ꯈꯪꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯋꯥꯈꯜꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯃꯛꯁꯤꯟꯅ ꯑꯉꯛꯄꯅꯤꯀꯣ꯫ ꯃꯆꯤꯟꯗꯨꯁꯨ ꯁꯣꯟꯖꯩ꯫ ꯅꯤꯡꯉꯝꯗꯕꯅ ꯊꯜꯂꯕ ꯃꯥꯏ ꯊꯃꯣꯏ ꯑꯗꯣ ꯄꯣꯊꯥꯖꯩ꯫ ꯉꯥꯛ ꯂꯩꯔꯝꯂꯕ ꯇꯨꯡꯗ ꯆꯪꯂꯛꯏ ꯃꯅꯨꯡꯗ꯫ ꯅꯨꯄꯤꯒꯤ ꯃꯄꯣꯛꯅꯤ ꯏꯀꯥꯏꯊꯤꯕꯤ ꯈꯟꯖꯤꯟꯕꯇꯅ ꯃꯁꯔꯨꯛ ꯁꯤꯟꯊꯥ ꯍꯜꯂꯛꯄꯒ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤꯁꯨ ꯌꯥꯅꯕꯅꯤ꯫ ꯄꯥꯟꯊꯣꯏꯁꯨ ꯗꯦ ꯗ꯭ꯌꯨꯇꯤ ꯂꯣꯏꯗꯨꯅ ꯍꯜꯂꯛꯄꯗ ꯁꯤꯟꯊꯥꯅ ꯇꯨꯃꯤꯟ ꯃꯐꯤ ꯄꯣꯛ ꯍꯣꯡꯗꯅ ꯂꯩꯔꯝꯕꯗꯣ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯄꯥꯟꯊꯣꯏ ꯂꯥꯛꯄꯗꯣ ꯎꯍꯧꯗꯦ꯫ ꯀꯩꯗꯧꯔꯕꯅꯣꯁꯨ ꯈꯨꯝꯗꯦ꯫ ꯍꯟꯗꯛꯇꯤ ꯄꯥꯟꯊꯣꯏꯅ ꯁꯤꯟꯊꯥꯒꯤ ꯃꯁꯥ ꯅꯣꯝꯂꯒ ꯁꯤꯟꯊꯥ ꯇꯥꯕ꯭ꯔꯣ? ꯁꯤꯟꯊꯥ ꯏꯈꯪ ꯈꯪꯅ ꯅꯪ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯂꯥꯛꯇ ꯉꯥꯏꯔꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩ ꯊꯣꯡꯁꯦ ꯍꯥꯏꯅꯣ ꯉꯁꯤ? ꯑꯩꯈꯣꯏ ꯃꯥ ꯊꯦꯡꯅꯩꯌꯦ ꯉꯥ ꯄꯤꯔꯦ ꯁꯤ ꯊꯣꯡꯉꯁꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯅꯤ ꯋꯥꯡꯊꯣꯏꯕ ꯃꯁꯥꯗ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯋꯥꯈꯜꯅ ꯊꯣꯛꯇ꯭ꯔꯕꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯨꯔꯨꯞꯇꯣ ꯃꯆꯩ ꯑꯃ ꯂꯧꯗꯨꯅ ꯇꯞꯅ ꯆꯤꯡꯕ ꯍꯧꯏ꯫ ꯁꯣꯐꯥꯗ ꯃꯁꯥ ꯐꯣꯛ ꯉꯥꯊꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯨꯈꯝꯅ ꯊꯝꯂꯒ ꯃꯩꯈꯨꯗ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯋꯥꯕꯗꯣ ꯈꯥꯡꯉꯤ ꯃꯃꯤꯠ ꯃꯅꯥ ꯑꯃꯨꯛ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯪꯁꯨ ꯃꯥꯅ ꯍꯦꯜꯂꯦ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯩ ꯅꯨꯄꯥꯅꯤ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤ? ꯈꯜꯂꯤ ꯋꯥꯈꯜ ꯀꯌꯥꯁꯨ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩ꯫ ꯈꯟꯖꯥꯅꯔꯝꯕ ꯋꯥꯈꯜꯗꯣ ꯀꯥꯏꯔꯔꯦ꯫ ꯂꯥꯛꯂꯤꯕ ꯐꯣꯟꯗꯣ ꯄꯥꯏꯅꯤꯡꯗ ꯄꯥꯏꯗꯕ ꯌꯥꯗꯕꯒꯨꯝ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯂꯛꯁꯃꯤꯅ꯫ ꯋꯥꯡꯊꯣꯏꯕ ꯍꯌꯦꯡ ꯊꯕꯛ ꯂꯩꯕ꯭ꯔꯣ? ꯊꯕꯛꯀꯤ ꯋꯥꯗꯤ ꯅꯨꯡꯇꯤꯒꯤꯅꯤ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ? ꯄꯤꯛꯅꯤꯛ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕ꯫ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯃꯣꯏꯗꯤꯅꯦ ꯃꯣꯏ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯔꯛꯅꯤ ꯍꯥꯏꯌꯦ꯫ ꯑꯩꯒꯤꯗꯤ ꯑꯝꯇꯁꯨ ꯂꯩꯇꯦ꯫
ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯄꯨꯔꯛꯀꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒꯤ ꯂꯛꯁꯃꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯋꯥꯡꯊꯣꯏꯕꯨ ꯃꯔꯨꯞꯀꯤ ꯃꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯕꯣꯏꯐ꯭ꯔꯦꯟ ꯍꯥꯏꯅ ꯁꯛꯇꯥꯛꯅꯕ ꯇꯧꯔꯛꯄꯅꯤ ꯅꯪ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯑꯣꯞ ꯂꯩꯌꯦ ꯑꯩꯗꯤ ꯂꯩꯇꯦ ꯆꯠꯇ ꯌꯥꯔꯣꯏ ꯅꯪ ꯁꯥꯎꯔꯅꯨ ꯅꯣꯡꯃꯈꯛ ꯍꯥꯏꯕꯁꯤꯗ ꯅꯪꯁꯤꯗꯤꯕ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯣꯟꯅ ꯆꯠꯂꯁꯦ ꯁꯥꯎꯅꯨ ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯋꯥꯔꯝꯃꯅꯤ ꯊꯦꯡꯉꯦ ꯀꯦꯌꯔ ꯂꯧꯕꯤꯕ ꯃꯥꯟꯕꯗꯨꯗ ꯅꯣꯛꯆꯩ ꯂꯛꯁꯃꯤꯗꯣ ꯒꯨꯗ ꯅꯥꯏꯠ ꯃꯪꯗ ꯎꯖꯧꯀꯣ ꯑꯩ ꯀꯩꯅꯣ ꯁꯔ ꯍꯥꯏꯗꯤ ꯅꯪꯁꯦ ꯉꯥꯡꯉꯥꯡꯒ ꯑꯅꯝ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯤ ꯃꯃꯥꯡꯗꯒ ꯍꯥꯏꯔꯗꯤ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯦꯅ ꯑꯃꯨꯛ ꯍꯥꯏꯕꯤꯅꯤꯅꯦ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯨꯅꯗꯤ ꯅꯁꯥꯅ ꯈꯪꯗꯦ ꯋꯥꯡꯊꯣꯏꯕꯅ ꯉꯥꯡꯂꯤꯗꯣ ꯀꯩꯅꯣ ꯍꯥꯏꯅ ꯈꯟꯊꯖꯔꯛꯏ ꯁꯤꯟꯊꯥꯗꯣ ꯁꯔ ꯀꯧꯔꯨꯕꯒꯤ ꯑꯃꯨꯛꯁꯨ ꯆꯩꯔꯛꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯃꯨꯛꯁꯨ ꯁꯣꯏꯈ꯭ꯔꯦ ꯇꯃꯛ ꯍꯥꯏꯔꯒ ꯃꯥ ꯇꯨꯃꯤꯟ ꯂꯩꯈꯤ ꯀꯩꯅꯣ ꯁꯤꯅ ꯄꯥꯟꯊꯣꯏꯒ ꯁꯤꯟꯊꯥꯒ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯋꯥꯡꯊꯣꯏꯕꯅ ꯆꯦ ꯃꯇꯠ ꯑꯃꯗ ꯌꯦꯡꯂꯤꯕꯗꯣ ꯑꯗꯨꯒ ꯁꯤꯟꯊꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯀꯩꯅꯣꯁꯦ ꯄꯥꯟꯊꯣꯏꯅ ꯀꯩꯅꯣ ꯁꯔ ꯈꯪꯗꯤꯌꯦ ꯋꯥꯡꯊꯣꯏꯕ ꯁꯥꯔꯣ ꯃꯥꯅ ꯌꯦꯡꯂꯝꯕ ꯐꯥꯏꯜꯗꯣ ꯈꯨꯝꯖꯤꯜꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯛꯁꯃꯤꯗ ꯋꯥꯡꯊꯣꯏꯕ ꯊꯤꯕ ꯂꯥꯛꯄꯅꯤ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯆꯥꯅ ꯌꯥꯝ ꯁꯥꯎꯏꯅ ꯀꯩꯗꯧꯔꯒꯦ ꯋꯥꯡꯊꯣꯏꯕ ꯑꯁꯥꯎꯕꯗꯣ ꯐꯠ ꯂꯣꯠꯁꯤꯜꯂꯒ ꯃꯃꯣꯟ ꯇꯧꯔꯛꯏ ꯑꯩꯕꯨ ꯁꯥꯎꯕ ꯃꯥꯟꯕ꯭ꯔꯣ ꯁꯥꯎꯗ꯭ꯔꯣ ꯑꯩꯗꯤ ꯁꯥꯎꯕꯩ ꯈꯜꯂꯨꯔꯦ ꯈꯔꯁꯨ ꯁꯥꯎꯅꯤꯡꯂꯨꯔꯦ ꯁꯤꯗꯕꯨ ꯍꯦꯛ ꯆꯪꯉꯗꯤ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯅꯪꯁꯦ ꯅꯔꯁ ꯍꯩꯄꯥ ꯈꯔ ꯂꯩꯔꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯔꯣ ꯈꯪꯗꯦꯗ ꯃꯤꯡꯒꯗꯤ ꯑꯝꯇ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯈꯪꯗ꯭ꯔꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯃꯤꯟꯅꯔꯤꯕꯣ ꯑꯗꯨꯒ ꯅꯪꯉꯣꯟꯗꯁꯨ ꯈꯔ ꯉꯥꯎꯖꯕꯅꯤ ꯁꯤꯟꯊꯥꯗꯤ ꯋꯥꯡꯊꯣꯏꯕ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯑꯄꯪꯅꯤ ꯅꯪ ꯑꯗꯨꯗꯤ ꯀꯥꯏ ꯈꯪꯗꯣꯏꯕ ꯅꯪ ꯑꯁꯤꯒꯤ ꯅꯔꯁꯁꯦ ꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯕꯅꯦꯕ ꯋꯥꯡꯊꯣꯏꯕ ꯃꯈꯨꯠꯇꯨ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯇꯨꯃꯤꯟꯅ ꯉꯥꯛ ꯋꯥꯈꯜ ꯇꯧꯏ ꯃꯥꯒꯤ ꯃꯇꯧꯗ ꯂꯛꯁꯃꯤ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯅꯤꯡꯉꯤꯔꯣ ꯋꯥꯡꯊꯣꯏꯕ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯛꯏ ꯃꯣꯏꯒꯨꯝꯕ ꯅꯔꯁ ꯊꯨꯠ ꯂꯥꯎꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯒꯤ ꯊꯕꯛ ꯁꯨꯅꯕ ꯐꯥꯎ ꯄꯥꯝꯗꯦ ꯑꯅꯤꯗꯨ ꯆꯠꯅ ꯆꯠꯅ ꯋꯥꯔꯤꯁꯨ ꯂꯦꯞꯇꯦ ꯂꯛꯁꯃꯤꯅ ꯋꯥꯔꯤ ꯍꯧꯔꯛꯂꯤ ꯅꯪꯕꯨ ꯐꯅꯁꯨ ꯆꯍꯤ ꯌꯥꯝꯃꯦ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯔꯔꯣꯏ ꯍꯥꯏꯔꯣ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯨꯔꯅꯨ ꯍꯥꯏꯔꯣ ꯈꯪꯍꯧꯗꯅ ꯐꯠ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯂꯛꯁꯃꯤ ꯃꯔꯩ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯀꯩꯕꯣ ꯅꯪꯗꯤ ꯀꯩꯒꯤ ꯋꯥꯗꯨ ꯁꯦꯝꯗꯣꯔꯛꯏ ꯂꯛꯁꯃꯤꯅ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯟꯕꯅꯤꯅ ꯑꯩꯈꯣꯏꯅꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯅ ꯄꯨꯟꯕꯁꯤꯗ ꯑꯗꯨꯗ ꯅꯪ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯑꯩ ꯄꯥꯟꯒꯦ ꯇꯧꯕ ꯉꯝꯕꯔꯣ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄꯅꯤ ꯂꯛꯁꯃꯤ ꯁꯨꯛꯂꯞ ꯇꯧꯅ ꯇꯥꯅꯤꯡꯗꯦ ꯑꯗꯣ ꯑꯩ ꯅꯣꯏꯗ ꯀꯔꯝ ꯀꯥꯟ ꯄꯨꯗꯣꯏꯅꯣ ꯀꯩꯒꯤ ꯅꯪꯗꯤ ꯌꯨꯝ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒꯤ ꯀꯔꯝ ꯀꯥꯟ ꯄꯨꯕꯤꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯟꯅ ꯈꯟꯅꯁꯦ ꯌꯨꯝ ꯌꯥꯝ ꯊꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯛꯁꯃꯤꯁꯨ ꯍꯟꯗꯦ ꯋꯥꯡꯊꯣꯏꯕꯕꯨ ꯇꯥꯟꯅꯔꯒ ꯉꯥꯏꯈꯣ ꯆꯠꯂꯗꯣꯏꯔꯣ ꯆꯠꯂꯣꯏ ꯆꯥꯛ ꯂꯥꯝꯃꯤ ꯃꯄꯥꯟꯗ ꯀꯩꯅꯣꯝ ꯆꯥꯒꯦ ꯇꯧꯕ ꯅꯣꯏ ꯁꯦ ꯃꯅꯥꯛ ꯆꯪꯒꯗꯣꯏꯔꯣ ꯋꯥꯡꯊꯣꯏꯕ ꯁꯨꯛꯂꯞꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯁꯤꯟꯊꯥ ꯋꯥꯡꯊꯣꯏꯕ ꯂꯛꯁꯃꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯣ ꯄꯥꯝꯗꯦ ꯃꯁꯥꯗ ꯍꯩꯅꯕꯁꯨ ꯐꯥꯎꯗꯦ ꯑꯗꯨꯅ ꯈꯨꯝꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯛꯁꯃꯤ ꯊꯧꯋꯥ ꯁꯥꯗ ꯑꯗꯨꯝ ꯏꯅꯩ ꯑꯩ ꯍꯟꯗꯛꯁꯦ ꯌꯥꯝ ꯆꯤꯜꯂꯦ ꯌꯨꯝꯗꯁꯨ ꯃꯤ ꯂꯩꯇꯦ ꯃꯊꯪ ꯊꯥꯗ USA ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯅꯪꯒꯤ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣ ꯀꯩ ꯂꯩꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯗꯦꯠꯀꯤ ꯃꯣꯜ ꯑꯃ ꯁꯪꯒꯥꯒꯗꯕ ꯑꯩꯁꯨ ꯌꯥꯎꯁꯦ ꯍꯥꯏꯔꯤꯅꯤ USAꯗ 2 week ꯂꯩꯔꯒ ꯗꯦꯜꯂꯤꯗ ꯍꯜꯂꯒꯅꯦ 2 week ꯑꯃꯨꯛ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯁꯦꯟ ꯌꯥꯝ ꯄꯥꯏꯔꯤ ꯄꯣꯠꯅꯤꯅ ꯅꯣꯏꯗꯤ ꯂꯛꯁꯃꯤ ꯉꯁꯥꯏꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯥ ꯄꯩꯁꯥ ꯄꯥꯏ ꯎꯠꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯡꯊꯣꯏꯕ ꯊꯧꯁꯥꯗꯦ ꯑꯅꯤꯗꯨ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯂꯒ ꯑꯃꯨꯛ ꯆꯪꯉꯛꯏ ꯗꯣꯛꯇꯔ ꯋꯥꯡꯊꯣꯏꯕ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯕꯥꯔꯇꯣꯟ ꯀꯥꯎꯅꯗꯕꯤ ꯗꯣꯛꯇꯔ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯡꯊꯣꯏꯕꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯍꯥ ꯑꯍꯣꯏ ꯗꯣꯛꯇꯔꯗꯨ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯂꯛꯁꯃꯤ ꯍꯔꯥꯎꯅ ꯁꯣꯏꯗ꯭ꯔꯕꯣ ꯀꯩꯕꯣ ꯀꯩꯁꯨ ꯅꯠꯇꯦ ꯅꯪ ꯋꯥꯔꯗꯇ ꯀꯩ ꯂꯩꯒꯦ ꯑꯃꯨꯛ ꯆꯪꯗꯣꯏꯔꯣ ꯆꯪꯗ ꯌꯥꯔꯣꯏ
ꯋꯥꯡꯊꯣꯏꯕꯅ ꯋꯥꯔꯗ ꯆꯪꯕꯒ ꯁꯤꯟꯊꯥꯉꯥꯟꯕꯤꯗ ꯍꯥꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ. ꯃꯥꯒꯤ ꯃꯤꯠꯇ ꯁꯤꯟꯊꯥꯕꯨ ꯎꯔꯒ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ. ꯋꯥꯡꯊꯣꯏꯕ ꯂꯥꯛꯄꯗ ꯁꯤꯟꯊꯥ ꯅꯣꯛꯂꯝꯕꯗꯣ ꯍꯟꯖꯤꯟꯈ꯭ꯔꯦ. ꯗꯣꯛꯇꯔ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ. ꯋꯥꯡꯊꯣꯏꯕ ꯁꯨꯛꯂꯞ ꯇꯧꯅ, ꯀꯩ ꯂꯩꯔꯦ? ꯕꯦꯗ ꯅꯝꯕꯔ 11ꯁꯦ ꯆꯦꯛ ꯑꯝꯇ ꯇꯧꯕꯤꯌꯨ. ꯁꯤꯁꯇꯔꯁꯤꯡꯁꯤꯒ ꯇꯥꯅꯧ. ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯅꯨꯄꯤꯗꯣ ꯎꯁꯤꯠꯇꯅ ꯅꯣꯛꯂꯛꯏ. ꯗꯣꯛꯇꯔ ꯃꯆꯥ ꯑꯃ ꯑꯣꯏꯔꯦ ꯀꯥꯏꯅ ꯇꯧꯖꯔꯤꯕꯅꯤꯅꯦ, ꯁꯛꯇꯥꯁꯤꯒ. ꯋꯥꯡꯊꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯦ. ꯍꯩꯅꯗꯕꯒꯤ ꯍꯩꯅꯗꯕ ꯉꯥꯛꯇꯅꯤ. ꯇꯣꯛꯂꯒꯦ ꯍꯥꯏꯕ ꯐꯥꯎ ꯈꯜꯂꯕꯅꯤ. ꯌꯥꯆꯪꯂꯛꯂꯦ. ꯁꯤꯟꯊꯥ ꯇꯧꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯤ ꯅꯣꯛꯂꯨꯕ ꯃꯤꯀꯨꯞꯅ ꯑꯋꯥꯕꯁꯨ ꯍꯦꯟꯅ ꯀꯨꯞꯁꯤꯟꯗꯨꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯃꯅꯤꯡꯇꯝꯅꯁꯨ ꯅꯣꯛꯆꯕ ꯐꯪꯂꯛꯇ꯭ꯔꯤꯕꯅꯤ. ꯄꯥꯟꯊꯣꯏ, ꯑꯩ ꯇꯁꯦꯡꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯕꯁꯦ ꯂꯩꯅꯤꯡꯗ꯭ꯔꯦ. ꯇꯣꯛꯂꯒꯦꯗ. ꯌꯨꯝꯗ ꯁꯦꯜ ꯊꯣꯛꯄ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯂꯩꯔꯁꯤꯔ ꯈꯪꯗꯦ. ꯉꯥꯏꯈꯣꯗ ꯅꯪꯁꯨ, ꯀꯩꯅꯣ ꯌꯨꯝꯗꯨꯗ ꯅꯅꯣꯝꯆꯥꯒꯤ ꯁꯔꯩ ꯏꯜꯂꯨꯒꯦ ꯍꯥꯏꯔꯣ? ꯈꯪꯗ꯭ꯔꯦ, ꯑꯩ ꯄꯨꯟꯁꯤꯁꯦ ꯃꯥꯏꯊꯤꯕ ꯅꯠꯇ ꯂꯝꯖꯤꯡꯂꯒ ꯂꯩꯔꯦ. ꯑꯩꯒꯤ ꯑꯣꯏꯅ ꯏꯅꯤꯡꯇꯝꯕ ꯃꯐꯝ ꯑꯃꯗ ꯂꯩꯅꯤꯡꯂꯦ. ꯁꯤꯟꯊꯥ, ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯜꯂꯦ. ꯁꯤꯟꯊꯥ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯛꯏ. ꯃꯦꯝ ꯂꯛꯁꯃꯤꯅ ꯉꯁꯥꯏ ꯍꯌꯦꯡꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯝꯃꯤ. ꯀꯩ ꯂꯩꯔꯖꯥꯠꯅꯣ? ꯃꯥꯅ ꯁꯔ ꯋꯥꯡꯊꯣꯏꯕꯗ ꯇꯥꯟꯅꯕꯁꯦ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯌꯥꯝ ꯈꯪꯗꯦꯕ. ꯗꯣꯛꯇꯔ ꯑꯃꯅꯤ ꯂꯦꯝꯗꯦ. ꯁꯤꯟꯊꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯗꯣꯛꯇꯔꯅ ꯗꯣꯛꯇꯔ, ꯑꯣꯖꯥꯅ ꯑꯣꯖꯥ, ꯄꯨꯡꯉꯤꯕꯅ ꯏꯁꯩ ꯁꯛꯄꯤ ꯍꯥꯏꯗꯨꯅꯤ. ꯉꯥꯏꯈꯣ, ꯉꯁꯥꯏ ꯁꯔꯅ ꯍꯥꯏꯔꯤꯕ ꯆꯦꯗꯨ ꯀꯩꯅꯣ? ꯈꯪꯗꯦ ꯑꯩꯁꯨ ꯀꯩ ꯑꯣꯏꯔꯖꯥꯠꯅꯣ. ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕ ꯑꯝꯇ ꯊꯝꯗꯦ. ꯗꯣꯛꯇꯔ ꯑꯃꯅꯤ ꯀꯥꯏꯅ ꯌꯥꯝ ꯂꯦꯝꯗꯦꯕ, ꯁꯧ ꯁꯧ ꯂꯥꯎꯏ. ꯅꯨꯄꯥꯅꯤ. ꯑꯁ ꯀꯥꯟꯗꯤ ꯂꯥꯛꯑꯣ. ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯦꯟꯁꯥꯡ ꯍꯥꯎꯕ ꯑꯝꯇ ꯆꯥꯁꯦ. ꯌꯨꯝꯒꯤ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯑꯁꯥꯡꯕ ꯁꯣꯐꯥꯗ ꯋꯥꯡꯊꯣꯏꯕ, ꯕꯤꯃꯣꯂꯥ, ꯀꯨꯟꯖꯣ ꯔꯥꯅꯤ ꯄꯨꯟꯅ ꯐꯝꯂꯤ. ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯁꯤꯜꯂꯕꯅꯤ. ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯁꯪꯒꯥꯕ ꯌꯥꯅ ꯂꯩꯔꯦ. ꯕꯤꯃꯣꯂꯥꯅ. ꯈꯪꯗꯦ ꯀꯨꯟꯖꯣ, ꯏꯇꯩꯃꯗꯤ ꯅꯪ ꯅꯠꯇꯅꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯦ. ꯀꯀꯥ. ꯀꯨꯟꯖꯣ ꯔꯥꯅꯤ, ꯕꯤꯃꯣꯂꯥ ꯄꯨꯟꯅ ꯋꯥꯡꯊꯣꯏꯕꯗ ꯌꯦꯡꯂꯛꯏ. ꯑꯩꯅꯁꯨ ꯆꯤꯟꯕꯒ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ. ꯀꯀꯥ ꯋꯥꯔꯧꯕ꯭ꯔꯥ? ꯀꯨꯟꯖꯣꯅ. ꯀꯀꯥ ꯁꯥꯎꯗꯦꯗ. ꯏꯆꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯀꯀꯥ ꯈꯪꯉꯤ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ. ꯋꯥꯡꯊꯣꯏꯕꯁꯨ ꯆꯪꯈ꯭ꯔꯦ. ꯀꯨꯏꯅꯁꯨ ꯐꯝꯅꯤꯡꯗꯕꯒꯤ ꯐꯠ ꯆꯪꯉꯛꯄꯅꯤ. ꯐꯣꯟꯗꯨ ꯃꯣꯟ ꯃꯌꯥꯗ ꯊꯝꯂꯒ ꯄꯨꯡꯗꯣ ꯍꯥꯏꯔꯞ ꯌꯦꯡꯉꯤ. ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯕꯗꯣ ꯍꯥꯟꯗꯨꯅ ꯌꯦꯡꯉꯤ. ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯀꯥꯏꯅ ꯏꯃꯥꯡꯗ ꯂꯩꯅꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯋꯥꯡꯊꯣꯏꯕ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯄꯤꯡ ꯇꯧꯏ. ꯀꯅꯥꯅꯣ ꯅꯪ? ꯑꯩ ꯈꯪꯅꯤꯡꯕ꯭ꯔꯥ? ꯑꯗꯨꯒ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ. ꯅꯪ ꯗꯣꯛꯇꯔ ꯑꯃꯅꯤꯅ ꯀꯥꯔꯤꯕ ꯅꯥꯠꯄꯟꯗꯣ ꯅꯝꯊꯦꯛꯄ ꯉꯝꯗ꯭ꯔꯕ ꯑꯩ ꯇꯝꯐꯥ ꯅꯠꯇ꯭ꯔꯕꯅꯤ. ꯋꯥꯡꯊꯣꯏꯕ ꯃꯤꯡꯗꯨ ꯎꯕꯗ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ. ꯇꯝꯐꯥꯁꯨ ꯀꯣꯜ ꯂꯥꯛꯄꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔ ꯄꯥꯏꯈꯠꯂꯤ. ꯍꯦꯜꯂꯣ. ꯋꯥꯡꯊꯣꯏꯕ ꯁꯥꯎꯔꯞꯅ. ꯑꯩ ꯅꯝꯕꯔꯁꯦ ꯀꯅꯥꯗꯩ ꯂꯧꯏ? ꯑꯩꯅꯤ ꯀꯩꯅꯣ. ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯇꯝꯐꯥꯟ ꯀꯔꯦꯝꯅꯅ ꯅꯣꯛꯂꯛꯏ. ꯀꯩꯅꯣ ꯈꯣꯟ ꯌꯥꯝ ꯀꯜꯂꯤꯅ? ꯅꯨꯄꯤ ꯅꯣꯏꯁꯦ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ. ꯑꯍꯦꯟꯕꯗ ꯄꯥꯝꯃꯤ, ꯑꯣꯟꯁꯤꯟꯅꯅꯤꯡꯗꯦ. ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯖꯔꯤꯕꯅꯤꯅꯦ ꯍꯥ? ꯋꯥꯡꯊꯣꯏꯕ ꯁꯥꯎꯅ ꯐꯣꯟꯗꯣ ꯊꯝꯂꯒ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯤ. ꯃꯣꯟ ꯃꯌꯥꯗ ꯂꯪꯁꯤꯜꯂꯝꯂꯕ ꯇꯣꯡ ꯕꯦꯜꯀꯅꯤꯔꯣꯝꯗ ꯊꯣꯔꯛꯏ. ꯋꯥꯔꯕ ꯊꯃꯣꯏꯗꯣ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯏꯪꯈ꯭ꯔꯕꯗꯨꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯃꯥꯏꯗꯣ ꯇꯞꯅ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗ ꯌꯩꯍꯟꯗꯨꯅ ꯑꯋꯥꯕꯗꯣ ꯀꯥꯎꯕꯒꯨꯝ ꯇꯧꯏ. ꯊꯃꯣꯏ ꯋꯥꯅ ꯋꯥꯖꯔꯕꯗ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯪꯗꯨꯅꯇ ꯂꯩ. ꯍꯥꯏꯅꯩ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯗ ꯁꯤꯒꯅꯤ ꯈꯜꯂꯤꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜꯅꯤ. ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯆꯤꯝꯕꯥꯜ ꯊꯣꯡꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯠꯇꯕ ꯊꯃꯣꯏ ꯌꯧꯅ ꯇꯥꯈꯤꯕ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥ ꯑꯃ ꯂꯥꯛꯂꯕꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯤ. ꯑꯗꯨꯃꯛꯅꯤ ꯋꯥꯡꯊꯣꯏꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯃꯩꯆꯥꯛꯇꯣ. ꯑꯉꯟꯕ ꯑꯌꯨꯛꯇ ꯔꯣꯕꯔꯠ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ. ꯕꯤꯃꯣꯂꯥ ꯂꯥꯏꯗꯨ ꯀꯠꯂꯨꯕꯒꯤ ꯏꯃꯨꯡ ꯆꯪꯉꯛꯄꯅꯤ. ꯔꯣꯕꯔꯠ ꯂꯥꯛꯄꯗꯨꯗ ꯌꯦꯡꯂꯛꯏ. ꯏꯆꯥ ꯂꯥꯛꯏꯔꯣ? ꯁꯪꯉꯣ ꯁꯪꯉꯣ, ꯃꯥꯏ ꯀꯥꯗ ꯂꯩꯔꯝꯒꯅꯤ. ꯍꯣꯏ ꯏꯃꯥ.
Robert สนุกมีตรงกับวางถอยไปกี่การจังเลยโอ้ยนุบามจ้าเกดโอเร่ทิ้งยี่ดาฮักโกโลวางถอยไปให้เห็นนั่นดาพักล่างลมดัดเชียบตัวน่ะมุกเลยเครมาซาดูอีตันนะยามเงินลีน่าเกยเลยเร่งั้นสิอบเลยบรอนั่งก็ไม่ขังกินอ่ะไอ้นี่เกยโน่ลากันดิคุยรู้สิน้ามุกเกี่ยตัวไม่น่ะ Facebook ตะขังน่ะบันปีที่รู้ด้วยนะนัดที่บ่าลากันดิเที่ยงมั้ยจักสวดจะจารู้ด้วยนี่งั้นสิดิปอทารังเกจัดล้อไอ้จัดนิ่งดิจัดตัวบิอารีลาทุนอ่ะให้ก็ทุนน้ำมักลอนสิลอยชิลันลีโรเบิร์ตก็วางถอยบกสูทุกเลยอาจิกมองมาพม่าเดนี่มาพมดูยามพเสเฮกิงมาดาว่าเคลดาพาซันบอวาบกาวกตบมาพมนี่โรเบิร์ตกีมารูฟคารังกะจากสานบันีลากลิบดอไกลลำนุสิบพะซาบระวางถอยบอุ้มให้ปะกุมมากกโนมากะอาสมอควยบดาตับในยิงเลยให้เฟดออนทรกบดานบิมจาอันนี้อมสนาบุญปูตุนันลากบดอูรีมันน่ะสิยิงสิลุเดอดูโบมาคอยกีมาปาครานักสิลักบดาวางถอยบสาวรักน้ำมิดคุซิลีอดูกันนบีตุกินางตะทูนยังนจังคีงาไซได้มาหมอนนกในเลยสารบดานบีดูอูบดานกเริ่มมาไม่ทองงามครบนี้โรเบิร์ตสว่างถอยบันจัดคีบมาไม่เกดาตาเนรักเลวางถอยบันโอ้ยไงคนนั้นจัดแล้วมันนบีดาตุงหันดุนยิงเลยเบมันนะใครให้ก็ได้บ้านวางถอยแบบเบมันนะให้ดูคมดีนบีมาดามิดิ้งทำละกะนังมังอะไรนี่ไหนดิเสเบมาวางถอยแบบนักนี่ยิงงี้นุปาดูดิสาวรับสินทางงานบีนักตัวจังสิเลยนักนึกใครดิเสไอ้ด็อกเตอร์โอ้ยเลยไปสาบายเลยนะไอ้งอนจะสอสาทำมีบันนี่เนี่ยเบมาตรงตัวดานักนึกสิยิงลีว่างางเดินตัวมิเลยนี่บ่สินทางดาวางถอยแบบนั้นมาขาดตารีโอ้ยรวยเบมาสักนึกจ้าเบียรวยนอร์สมาจ้ามวยนักด็อกเตอร์นักสุดอาสาทำมีโอ้ยนุ้ยกุมบันปีสิดีฟรีเดปีเราขอปามดิอันนู้นก็นุ้ยเกี่ยคุยกันสู้ถ่ายยามทิ้งนี่แค่นี้อันนี้มันท่าลามกี่ขลักกันมาจินดูเพย์น่ะจริงดูนั่นนุ้ยนุ้ยนุ้ยกี่ปกปะตะกี้ยาวรักระบบเห็นบ่ปามบ่ไอสิบ่การนั้นเลยนับปุ่นสิดอมีโมยนะบุหันนอร์สตัวนักก็ดีโอ้ยเบียรวยให้ดิบ่สินทางงานบินอาหารมาใครมาหน้าวางถอยบะเบอร์โลนั่นนุ่งสิรุบกี้วางงางดบันนี่งาสิดีวางถอยบกี้นับปั้นว่าให้ดูดาสาวนิ่งเลยอดูบอกว่าให้ไปดิ้งงำดีลูกท่านระกตุมินมาขุดอันนี้ดอกไปเส้นระกสู้ในระกข้างเลยโรเบิร์ตสูงาสิวางถอยบันงางลีบดออังกปะพาวรีการิโนให้เนนงมาตมิงวันเดซุ่มนาให้คิดระวันนี้มีบุเบบาร์เลยนะมาตำปุ่มน้ำมักตะจัดบันนี้น้องมาตมิงวันเดสูหันทันยิงลูบันนั่นเตวางถอยบันน่ะไอ้นั่นวันจริงนะบ่คุยระวันนี้อดูบุโอยรวยขังนังนักโกนอีกายระกระดับดออดูกี่ขันละก็ให้บีบันนี้มาข้าตานะนังไอ้แกปุ่นเกสุขันกันนังนูนัร์สอามันนี่ให้นะผู้จารีบดอท่าดูบุกยาฟังเกอามุกสนุกละก็ experience ตาลีนี่ให้นะตายโอ้ยสวยรวยดับดออดูเชรุไอ้ยิมินายโอ้ยวันนักการนี่โรเบิร์ตที่หันดักวางถอยไปกินนักแต่สังสิลักตัวน่ะจริงดูน่าผู้ถอยใครรู้ไหมนังนึกพิมพ์จ้าตัวเดาให้สิบ่งอรบนักมีอีกายละมันนี่วางถอยว่าถาวรซาดนะนบีมวยบุยกายบุคังบรอไอเห็นมาปามางากตัวนี้มาคุยเสียมารูฟังนึกมุทัดละก็ฟังกันแล้วนี่สีหายนึกก็สาวนึกโทษเครโรเบิร์ตสุขารีหายก็ตะบันเอาขังเรมาสว่างถอยไปกิตรงอินเครลำบีดนี้สินทางง่ายไปดีมาไม่เผาบานอนขัดปังงำดามาพี่ดูตับนันตารักเลยบีมันนะยำเขาตีสักตาสิกะยำปักตีบะกันนานรู้สิบะนาบีนะขณะกักเจริญสู่ที่ในเกยนอสิดะเงาจะดีเงาจะไปดูนี่สินทางงานบีมันนักจังสิลังกะปังกันอมาเนพันหายรัสเนกุชิลโลกุตันตันมาใส่อีพาพาสเกย์เกยนอายุเรดีกุอินิบะบีมันนะกุยรู้ระนังกุยรู้ระบะทับกโตมันนป้าอุเบียดีโดยสิลุเนี่ยไอซาบินีเนี่ยสิบสินทาดีว่ามันเชื่อมต่างงานดีดูมินก่อนทองยอรักประเดจังเครเฮ้ยอีสิงสกปะตุกุยบรอฮันุบานาบเสกนาเนเสบาตรงนี้เนี่ยตอรีโนสินทาปากขัดน้ำมาพูกินักแต่ประบบจังสิลกะอวัดอปายิงลีให้ยังเผาบสัตไปอะไรก็ไอ้คุยทับกเลยอินอมจ่า
ꯍꯌꯦꯡ ꯑꯩ ꯆꯠꯀꯗꯕꯅꯤ ꯗ꯭ꯌꯨꯇꯤ ꯂꯩꯌꯦ ꯉꯁꯤꯗꯤ ꯑꯣꯞ ꯂꯩꯕꯩ ꯂꯥꯛꯄꯅꯤ ꯍꯅꯨꯕ ꯑꯅꯥꯕꯁꯦ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯦꯅ ꯈꯜꯂꯤꯅꯣ ꯍꯨꯔ ꯀꯩꯅꯣ ꯄꯤꯖꯔꯒꯅꯦ ꯀꯣꯛ ꯍꯥꯠꯄꯅ ꯐꯩ ꯄꯦꯜꯂꯕꯅꯦ ꯑꯩ